State asida lambigi khudong thiba thodok sing tatna thogli Gari amana maningdagi thombada amuktada Gari taruk akai-atoi thokhre maheiroi ani sokhre thodok asing asi nungtil pung ani makhairom charakpada Imphal West District ki manungchana tidim lambigi sangai paro mamang lekai da leiba SKTV ga hek mayoknabada thokhibani thodok thopam dagi fangba paugi matungina lambi chinbadagi Gari sing ha khamdaga leiringai tanjada nambolom dagi Imphal tamna khongjel yangna thogalakpa tata Harrier registration number MN01 AW1179 asina maki mamangda khamdun leiba Gari singda matang thongki Tata Harrier car sina ahanbada Honda City car registration number MN05A4263 da thongki Honda City car aduna Amuk Bhakti Vedanta Institute Mission Higher Secondary School gi maheiroi singpuba school van registration number MN1A6202 da thongki Makata na school van aduna Toyota Glanja car registration number MN01AW4691 da amuk thongki Toyota Glanja car aduna mahaki mamangda leiba Chevrolet Spark car registration number MN01X5362 da thomlaba matung Chevrolet Sparks car aduna Island Nissan Magnite car registration number MN06LV8715 da amuk thongki Thodok adu school van da tonglakhiba maheiroi nipan asokapan nangkhibaga loinana maheiroi anidi kharathina sokpadagi Asian Hospital ta pukatuna laing chathaki Amarom da Honda City car amasung school van ka hena amangata thokhibaga loinana thomjinaba adu da Honda City car gi engine gi sarukta mai horokhe thodok thokpham da police laktuni yengsinbagi thabak chathaki Traffic jam hoibagi nga khama leibane ba ka auda maningomdagi BNJ thomjalakpane ba auda akhoi ahum su oidine ba thomjalakpada akhoi kana leitho yengomne ba auda dum thomjale auda ai dum soe do auda ben makha tho akanda ben do brush sign chapchana lerame gari loima Lawagi Gari mama tholakpagi suti dabagi ne rasoi bagi mayam khamaga leibane ba khamdana leiba Gari sida maningdagi Gari akhoi mathangi ahum subase maningdai tingatana thomjalakpadane ba akhoi Gari si mathak mau changi se